Leibak Asigi Sinba Thungna EV charging station Hangbagum Manipurdasu Yankhainipan Leire. Leibak Asida petroleum products sizinaba hanthabaga loinana Bahausagi khalda kahendanabagidamag India government electric vehicles sizinabada pukning thogatuna Lakliba Asigi Manung Channa EV gari asi sizinabada hena khudong chanabagidamag EV charging station lising kungamapan chani gahumputara taret nikhatkre hairi. Ministry of Power na piba report ki matung ina Leibak Asigi mafam khudingmakta electric vehicle gi public charging infrastructure marang kaina thamnabagidamag Prime Minister na e-drive scheme haiba ama hodokre. Hairiba scheme asigi makhada public charging infrastructure linkhatpada mateng pangnabagidamag lupa karor lising ani khaktuna thamkre hairi. EV charging infrastructure semgatpa amasung chalaiba asigi matangda Ministry of Power na guidelines su piduna thamkre hairi.